Kumzali singni kunumdogi me tarukta mafam khangdana mangkrava atom samarendra amadi yumkhaibam kiran kumar ge hojik fawba death certificate fangdana leibadana tana lenga ki maikedi fangpham thongpa amata fangdana leiri hiramasuda Manipuri governor Mityeng sangduna imung manunggi awabada mateng pangboina fangpham thongpa sing fangan biu haina governor gi Pukning Chingsillakli kumzali singni kunumdogi me ahumdagi hauruga kuki narco terrorist singa satharliva akanba lan matung ikui kuidra me tarukta mafam khangdana mangkhraga kuki narco terrorist singa tamthina happy khre haina thajanariba kumbongdagi atom samarendra amadi yumkhaibam kiran kumar anigi mafamda ikai khumnaba utpoina leikidraba mi ani asigi kumbong mamang lekai Imphal West Students Club IWSC complex ta khiliba mitamda maira amadi haikaleka tamkhrai Miyoy ani asina mangkiba sahi ani farapgi thormasika mari lenina governor gi Pukning Chingsillakli club asigi general secretary oinam Hemantan hai miyoy ani asi club ki asangba thogai purmatana tana me ahumdagi horakliba lan sida maike sigi oina kari karma thabak thoram paikapa yabage haina kana honarum ki bamyoy ngaktani thadum ki tang taruk gi bafam khangdana mangki baduna sahi ama helaba fawba lenga ki mari lena baloi singa kusam maduna thiraga lakpane sahi helakla fawba fanglaktabadagi pangwong mahut selaga arobe mathong mangam pangthokibane makoina mangkiba numit asibu ningsing boina ikai khunbasi utpane makoina gi sabsaba rangna langjil fangan biu haiki panbaya badi atom samarendra si paumi khunai da thabak torambada natana khelen thoksom trust ki trustee ama soiram ki ngasigi haikal lekhat tamba aduda khelen thoksom trust ki member sing su sarugya ki atom samarendra amadi yumkhaibam kiran kumar ani si club ki thangmi oina hoije puminar kuni makoi ani si May 3rd 2023 gi irang sina horko matumda maigai asigi haitare kai tobu yagi haidna khoi kanna thawak tomngeri manungsta ngasi pungja asigi limit asigi haitare date 6 limit adu su date 6 oibni matumda makoi si langalangi amata khanduna lerkiba haitare ko aduga chahi ma pana ma si thiba khandana lerpurgi akoina FIR pandana sarkar da kaida che sang mayam thajindana government gi maigai digi mabu thiba phangnaba yam kana honajaki hujiko ko phangidana pangong na sarga masa ani asi koi mai mathom di pangthokol lote aduga ngasi ase koi club ki thumi sing haitare sinau sina numit asibu makoi ani gi mafamda haitare observation day Chingsillakli athuba matamda makoi imung ani sina wariba tumbam japam khangdan lebo masibu ongtang kokhanbiba aduga makoi gi langlang ji chapchana koi khunja sin marik chuna family sing haitare pakum madu koi phangbo pamje